Online Manipuri numidangi pau yengbiriba pumnamang puthoi laisramna khurumjari ahanbada maroiba pau. Maipak apunma khulauge update tagi lokhojarake Eikhoi Asokpado yaubadu ama leitre. Sisu Kuki Bigi taraga mathoi sikre aduna swaidasu irecha sing cheksinsi. Ngasi Kuki ga Nscn ga kapna badu Kuki Asiba chang taraga mga fangmangamkre masing hengat payana lei hairi. Nscn gidi asiana yahodre. Maipa apunba khulauge update tagi lokhojarake moi mission plan loina fail oire hairi Kuki singna apunba maitai lanmi singi khutta sikhiba Kuki Kuki singduni makoina sidringai da namlamba video ni. Apunba khulauge update tagi lokhojarake thamna pokpe uyok chingda Kuki singna cross yungsilagle hairi. Khuthongna bada sikhiba Kuki lanmi taraga nithoi manungda Churchandpur dagi ahum yauri. Ngarang India amadi Myanmar ani gilona ba border pillar 87 Kamjong district ataina ba yangokpo khulmanakta Manipuri apunba lalup singa Kuki ga khuthongna bada Kuki gi mioi tara hena sikhibaga loinana asopan kya nangkhaba matungda ngasi sumakha tana anakpa mafam singda Maikai animakta khuthongna ri hairi. Ngarangi thaudo aduda Kuki gi lanmi taraga nithoi gi Asiba hakchang phangba ngamkhibaga loinana nongmai taraga taruk Manipuri apunba lalup singna phangba ngamkhre hairi. Nakal amarom da ngarang khuthongna ba aduda leikhidaba Kuki gi lanmi sing adugi manungda Churchandpur dagi mioi ahum yawi hairi. Ngasi numidang wairam faubada kasom khulendagi namli changba yaba lambiromda Central Armed Forcing mayam thomjilakpadagi Yaripok Maikaidagi lambida Maikai adomgi ima ibel sing thoraktuna lambi thingbagi khongjang changchinki hairi. Iduring thaugi postagi lokhojarake base rebel group amadi Kuki anigi Kamjong district kalona ba Indo-Myanmar border da nongmai kamna bada Kuki gi taraga mathoi gi Asiba hakchang phangkre thaudo aduda thiba khangdriba Kuki gi mangkhiba kedar sing thibagi thabak chathari. Ngarangi thaudok aduda sikhiba Kuki gi kedar sing adu ayambana Churchandpur amadi Kangpokpi dagi ngaktani. Masak khanglaba Kuki gi kedar dead body singi manungda ahanbada Satnio Khongsai Thinghangpai Churchandpur ani subada Letko sai ahum subada Paukhamon yaure atai dead body sing masak khangdoknana bahonari panba yabadi ngarangi thaudo aduda belly base rebel group singna Kuki dagi khulai taraga mari lokhotpa ngamkre belly base rebel group tasu minor injury oiba makhoi ahum mari yauri haina phongdokna ba leikhre. Myanmar Kuki da Manipur dagi Kuki sing yausileba asi KLAT gi khuthang dagini. KLAT ga Kuki ga yamna nangna chanminari Manipur manungda na Kuki sing asi KLAT gi member sarga thabak tauri. Sinai designated camp ta masing yamlaba Kuki gi kedar sing KLAT Saraga Leiri Kuki gi changjafam KLAT na Manipur da piri video asida uliba no training program asi Sinai camp kini Manipur da Kuki gi mapangal kangkhatna na ba amadi Kuki taba mafam loina yongna na ba haiduna Songthu tribe subclan of Aimal March of Kuki Thado speaking people maming na Kuki operate tawba hawi. Kuki Manipur da key player active oina thabak tawriba tribe sing maming oina hambada Guite ani subada Tauthang ahum subada Haulai mari subada Dingal manga subada Tuiboy amadi Taruk subada Dongal asina chingbani. Manipur da Kuki leader Guite tribe amana luchingli maitai Kuki landa nauna semkhiba KLAT Tauthang asigi kedar masing yamde maramaduna strength hengana ba Kuki asiga punna chaminabani Manipur da Kuki sing asi KLAT oina leiraga Myanmar da Kuki oina work tobani Sinai designated camp asi KLAT na purna control tawraga leiri. Kuki singi magi tribe singi rebel group amamam loina leire mathakta palliba tribe sing Taruk asigi rebel group Kuki KLAT na oire. Wafam asi ngasi fauba India government, state government, intelligence agency amadi atopa community sing na khangdri yamna cheksin na khangdana bahonai hairiba Kuki amadi KLAT na asi hauji Kangpokpi Tamenglong Tangnopal amadi Churchandpur da masing yamlaba kedar leire. Nscn da su Manipur dagi Kuki marifu dagina chama fauba yauri hairiba Kuki Nscn asi Manipur gi naga Kuki tainaba khul singda work tawri. Si Singsan Kuki na Manipur dadi Kuki Nscn da recruit chawduna thabak tawhanbagi mamangda Nscn ga yamna kanna launa khiba leikhre. Burma da Tupet Athiho Satnio Khongsai of Tinghangpai